A very good morning. New TV da punong ko taram nokchari. New TV na mayam da sandok chaba kogi news analysis pumiyeng tabi punong ko han bumakta da tung host Heeyaileima tongbram na punong ko taram nokchabo loina nay kopno na karum jari. Ngasi Northeast TV gi kana nay na ba kogi news analysis asi da saruk ya biri ba kogi oja AMMOCOC ki president oja JALAL han bumakta da oja JALAL bu taram nokchari. Okay. Kogi news analysis asi haudingagi mangoi na Imphal da phongba tongan ba pauche singi maroi ba headline sing amtang miyam da thamjage huyelan pauda Chief Minister Laldu Homana tourist lishing ani rongi manungda ayambana khanghallamdana chatkre phongdok khiba kuidringaida 𝐍𝐄𝐿 National Army unabal lakpa Bangladesh origin US macha ani Mizoram da pharaga halhankre Mangal Football Academy gi mapuna nupa macha sanaroi taraga mathoida chathai da bali chatle academy mapu amasung coach nongthombam mangal sna police na phare mahangna sijinaramba mobile phone laptop amasung pen drive sing recover tawre police na victim nupa macha sing amasung guardian sing gi statement lawwa hokre Naharol gi thaudangda popular government ama semnaba miyamna taklingai chairak asida sambit patra Imphal da lakadauri chayol sigi manungda anobalengak ama laklaba yai speaker Kuki Singi separation day thauramda gun salute Piruba Singi mathakta FIR pankre khutlai sing recover tawba hokre Sanga Express da BJP ki luching basing kok chung sinari anoba CM hablak naba yari darbar resolution ngak tabana ching da wathok oirapani pokna famda ngasi MLA singna government sem nabagi poram yatpa mifam bangthokre president rule miyam na penadre athubada government semlakani thajai TH Satyabrata People Chronicles the Dead or Alive, search for missing Horns families. Man stabs women with Caesar asserted. Sumaina nga sige tongan ba pauche singi maroi ba headline singi masi ojazalan ay kuigi new government nama popular government nama kuigi form tawgani haribisi matang da ay masi hana laksage kuigi April ki tang kunga pandani ko ja koi MLA kunma thoina sahi tawdana Imphal da makoi home represent tawraga Union Home Minister madi Prime Minister Narendra Modi ki office ta hairiba makoi na sahi tawriba paper adu ID akoi popular government ama leizarage madugi ayaba pibiyo haidana pirubadu dubu adumaki matungda numit nong nini leirakanda koi nahan maksu governor ga Satya kogi speaker Satyabrata ga unaraga lakadoriba megi tang taraga hundoisi president rule thambagi thahum phaba numitni masi yaudringai chera asida hairiba makogi hanagi former chief minister haide kogi anti biren BJP anti biren yaudana ma lokthokpi hoidana campaign bo tawgri bani makoi taraga mapanna sumain tawdana leiringai chera asida Yanaram daba makoishu yanare punamak yasanare aduna athuba matamda makoin haikibadi megi tang taraga humdogi manung asida popular government ama semba yana leire habagi thazaba leire habani ozagi warol da oza sigi matangda oza kari thambini amtang thambiyo akhoi kano manipur gi husik leiriba president rule se masi akhoi Center na president rule se thamning na thambanate law and the order situation ga mari leina na masi president rule se thambanate manipur da leiriba khoi nengak pai ba da yauriba adumba dol singi MLA singi marakta leadership ki crisis lakpadagi akhoi tangai phadana president rule se impose tawbani haba wafam Union Home Minister na even Parliament amasi wafam singsi thamke su leigre adu akoi na su khangi
matamduda akhoi manipur gi lariba law and order situation se center na masi phajana review tor matungda president rule thamage hana lokhatkiba khongthang akhoi oikhide akhoi manipur da lariba lengak paiba da yawre ml singi marakta leadership ki crisis lakpa laiba leadership ki crisis se masi sambit patrana singba center gi lo singba sing phanda laga masi taichanna ba hotna bada taichanna ba ngamdabi situation ama lakpa da tangai phadana akhoi president rule se masi impose tawkhibani aduga akhoi gi leribam han gi chief minister Sri N Piren lu singba aduma government se masi masana resignation torama tungda president rule se impose tawkhibani da hojik laibo wafam di president rule se manipur leirak padagi akhoi lokhale iba thabak singsida akhoi PR leire haidana akhoi gi miyam sida yamna thong manaba aduga yamna concrete oiba akhoi gi shanti je restore tawna bagi khongthang ama akhoi paikhat bagi adumba potu di akhoi ude ado PR gi manung sida akhoi gi valley dana akhoi yamna operation yamna kanna jathaba tongan tongan ba step yamma thabak yamma tawba aduga chingdana akhoi madugi step singdu kya leitaba adumbi thong akhoi sirisida ui aduna maram wara kana akhoi miyam sina akhoi PR manung sida akhoi pendabagi wakhal si yam lei haba tare PR manung sida akhoi puning pendaba peningai waitaba numa situation se lei sumba wafam sina maram wara kanda akhoi popular government ama amukhanna akhoi manipur sida lakhanning bagi apam do akhoi miyam da lei adugi miyam gi apam se masi akhoi legislature singchina phasana kai khumnadraba makhoi masel gi marakta leriba leadership ki khena bado madu phasana taisannaraga makhoi gi oiba leader ama puthoga lengak semna bagi maikai da thabuk changchal laktaba taraga di aujuk leriba political leader sing haiba tare MLA singche sigi tungi marai bakshe masi akhoi afaba marai bak lakani haiba se thajataba aduna maram warakanda lengak ama semba se tagai phadana tawdaya dabani haibagi wakhalwondo hojik lariba legislature singchigi marakta leramgani haina asatawi adna maram waraga makhoi masel gi marakta leiba differences singdom madu taishanna bagi tongan tongan ba staff adum paikhatna bagi pau adum makhoi so tadi tajai aduga leisu leramgani na khali adna center na su akhoi manipur da popular government ama amhona restore tawdaba taragadi makhoi leriba party sigi tugi future su kya phagani haba akhoi thajade aduna maram waraka na makhoi su tongan ba step ma lorkani na khali ana hauji sigi marak sida speaker akhoi setabratanaga akhoi governor unakhibagi khongthangse masi akhoi lengak semna nabaga mari leina ba hiramda kitang development ama lakpagi mami do madu akhoi tadi tai ana center gi understanding da akhoi manipur da leriba tonga akhoi BJP gi haitare ma chaminariba dol sigi tongan tongan ba akhoi understanding ama langnana bagi khongthang se soidana changsalamani aduga within short time da madugi amicable solution ama puthoga lenga semna na bagi thabak se masi paikhalak ba yai habagi thajabado madu akhoi so thamjage aduga miyam gi maikai dagi so popular government ama lakpase masi miyam gi apamba dum oigani miyam interest oigani haba famse dum thamjage. Okay, thank you very much. Zasida muk koina khana ga doisi masida popular government ama same na ba miyamna takshilingai cherak asida sambit patra masagi koi gi BJP gi North East ki coordinator oriba sambit patra si chayol sigi manungda anau balengak ama lak laba yai haidana speaker na thamli masida akoi gi president rule haidi resignation Chief Minister na resign het tawgraba matung President rule leidringai gi marakta su habidi khogi caretaker chief CM oina leidringai gi chair asida hairiba khogi North East ki BJP gi North East ki coordinator oriba sambit patra masala tana Imphal hotel da tongan tongan ba MLA gane haidi close door da wari sari se amaga musai adum gu sariba singsida amatta habidi capable oiba yaudra natragana habidi makhoi da su dum decision ama lawada
pulap pulaga noi pulap phama moi do pulap phamalaga esmai smaina khoi smaina pukhat khena khale government of India gi khoi union home minister gi mai kai dagi noi singji gi marak tagi kana gumba noi na khoi kana da support tawning ya ba wahang hang bagi mota tongan hangabani na tongan ba statement si pire tongan ba statement pire bani na masu tongan ba statement dugi matung ina mahaksu tongan ba decision na dum thoklai tongan ba decision duna mahaksu laklamaga adumak hankre adu bu handak su mu even ngasi urangani lakani hari base sidasu mala aganda lebak semani hari basi bu semagadi yam phai nakalamaromda oza jalan akhoi sambit patra la agasu semba ngamgani habagi thajabasi ma leader ma puthorok pangamgani habagi thajabasi lei prakamai tawi swaida ni akoina PRC nakalamromda akhoi manipur da leriba akhoi legislature akhoi BJP amasung allies ki legislature singi marakta akhoi leadership crisis lakpatagi akhoi lakhibani haba taragasu akhoi tongan ba angle lege analysis to matamda atum question mark amadi thorakhi haba tare matamdu da ko center na legislature singi marakta leiriba khenabse masi taisen na ge hana khalaba aduga akhoi manipur da PR se thamoi ge na khanba targa di matamta akhoi atum taishanaba ngambagi chance sulai mak lei khidabra natraga leina taishanada bida adum thadoga adum khenaba singdo adum thadoga khena halaga PRC akoina thamgen thamba nate nakoi masel gi marakta mot manarak tabdagi thambani haiba famsi thamaga PRC akoi thamningbugi apamba aduga PR thamingai gi manungduda akoi gi marak se thong manadaba thaba khar tawningbugi apamba center da leijatla haiba sigi question jimati still hujiksu adum hingaga leiri haina thamjaki ado hojik lakaduriba samis patra gi khongchatche sisu mamangai gi lamba adugi khongchat tuda lakpo oitaragati mohi crisis to loishalaga no walidarama puthopge baikai da lakne ba khoi thajati tawadabu mamangai gi khongchat tu nataba hadaki sina adugi khenab do mung loishaluro aduga amuka government do mung semal lo haibasigi direction che masi akhoi Narendra Modi amasung Amit Shah dagi puraga lakpa samtragi khongchat oitaragati akhoi sira leriba MLA singi marakta leriba differences singse anyhow mana manage torga tais loshalaga akhoi consensus oiba mai liderama puthoga government sembai maikerom da lakpa yai hena adumaina thamjaki okay thank you very much oza aduga ngahan akhoi gi tang ahum si tongan ba khoi gi organization khara adudana tana ko komina chauba initiative ama laura kanda people convention haiba mifam ama pangthui khuman lambak ta koza amadugi numitu dana khoi chahi ani phabagi nungai taba haidi leikidraba mayam dugi khalaga thamoi sida nungai taba khalakanda matau karamna leiriba tangdu leita dabasi khoi miyam je punsalaga karamba chapchaba wari firep lomina sige haiba ma pangthui adumakpu nakalama romdana hairiba cookie singna separation day haidana pangthui separation day si maktada nakalarum da oza jalana ina ngaglibadi cookie narco terrorist haibasi even union home minister na makoi si illegal immigrant ni haigar baneba adu magi statement di magi version di mafang budingi hong bane koigi kainogi statement si di hongi adu makpu home minister gi version hongi adu makpu nan hairiba makoi si terrorism gi thawong chapchana tawdana leiraba habidi terrorism gi thawong ne habasida chapchana haibada koigi jiri da angang nupi macha ma bo makoi hostage oina makoi pulap nupi khuding ma rape tawraga thadarakhiba gai sibu terrorism gi thawong na tabraba adugum badu da makoi gi su magistrate na district ahong gi magistrate na makoi gi su separation day se pangthok pa dum yahali ba adugi mathakta hojik laiba reaction na cookie singi separation day thawram da gun salute piruba singi mathakta FIR pankre khulai sing recover tawba hokre haina hairi sem saba manungda makoi gi photo thagalakpada sem saringai makoi gi separation day do sem saringai duda khulai parga sem saba je dum ure ba ozajala ado makoi habidi
ꯃꯗꯨꯒꯤ ꯊꯧꯔꯝꯗꯨꯗ ꯑꯃꯨꯛ ꯒꯟ ꯁꯦꯜꯌꯨꯠ ꯇꯧꯔꯨꯕꯒꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯨꯠꯂꯥꯏꯁꯤꯡ ꯔꯤꯀꯚꯔ ꯇꯧꯔꯦ ꯍꯥꯏꯔꯦ ꯍꯥꯏꯕꯗꯤ ꯇꯧꯔꯒꯗꯕ ꯂꯩꯔꯕ ꯊꯕꯛꯇꯨꯗ ꯇꯧꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯕꯅꯦꯕ ꯈꯪꯉꯕ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯑꯌꯥꯕ ꯄꯤꯁꯟꯕꯁꯦ ꯃꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯨ ꯂꯩꯅꯤ ꯂꯩꯉꯥꯛꯀꯤ ꯀꯔꯝꯕ ꯊꯧꯑꯣꯡꯅꯣ ꯃꯈꯣꯏꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇꯕꯁꯤꯁꯨ ꯑꯣꯖꯥ ꯖꯂꯥꯜ ꯉꯥꯛꯇꯕ ꯉꯝꯗꯦ ꯑꯣꯖꯥ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯦ ꯁꯦꯟꯇꯔꯒꯤ ꯃꯥꯒꯤ ꯍꯛꯊꯦꯡꯅꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯗꯥꯏꯔꯦꯛ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯣ ꯑꯣꯏꯔꯦꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯑꯒ ꯑꯥꯏꯟꯅ ꯌꯥꯗꯕ ꯅꯣꯡꯃꯩꯁꯤꯡꯗꯣ ꯊꯥꯡꯒꯠꯂꯒ ꯒꯟ ꯁꯦꯂꯨꯠ ꯄꯤꯔꯛꯄ ꯍꯥꯏꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀꯨꯔꯤꯇꯤꯗ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯃꯅꯦꯕ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯝ ꯆꯥꯅ ꯇꯥꯏꯝꯂꯤ मसी प्रॉम एक्शन से लौखटफम थोपनी करीगिदमक्ता लौखटबनो हाइबसे मसी यामना अचौबा वाहंग अमनी अदुगा मसी लौखटबगी मरमसे मसीदी अखोइना फॉर द लास्ट 2 years अखोइ मणिपुर हौजिक थोइबा इथनिक कन्फ्लिक्ट से मसीगा याम मरी लेने है बतारे इथनिक कन्फ्लिक्ट सिसु इंडिया गवर्नमेंट ना within short time da week amada natraga numinini da humni da resort tawba ngamba mai capacity layena अखोइन दि लौई अदु अखोइन दि मदुई कैपेसिटी लैते हाइना खलिब्रा अदु मोइगी वखल वरमनी अदुगा अखोइ मियामना उबददि गवर्नमेंट ऑफ इंडिया की मागी लेजरिबा कैपेसिटी सिके मनुंगदा गवर्नमेंट ऑफ इंडिया ना फजन एक्सरसाइज तौब तारगदि मागी तौफम थोपा लॉफुल ओइबा लॉ एनफोर्समेंट गमरी लेनाबा थबक सिंगदो इन टाइम फजन तौब तौबी तारगदि सही अनि अखोइ स्टेज हानाफम थोकते हाइबा फम से अखोइ अंडरस्टैंडिंग द लैयबा करीगी हनफम थोक्रिबनो हाइबकांदा सेंटर अखोइ सेंटर ना कुकी मिलिटेंट सिंगसिदा कुकी की शू तौरिबा कांगबु सिंगसिदा टेररिस्ट की अदुबा हेन थबक तोरकपा मतमसिदा अदुगी मागी ग्राउंड रूल थुगायगा थबक तोरकपा मतमजे सेंटर ना चपचाना मा इंटरवेन तौबिरा अगति आदुम इरांग से थोक्त्रेबा इरांग से दुम कंट्रोल तौएबा अदुमाना हौजिकी लैरिबा मिलिटेंट सिंगसिदा मागी ग्राउंड रूल दु थुगायरगा टेररिस्ट की अदुगुम थबक थोंग चथरकपा मतमदा सेंटर सिना साइलेंट स्पेक्टेटर ओइना म्यूट स्पेक्टेटर ओइना लैरिसे लैरखरिसे अखोइ सेसे लैरिबा क्राइसिस से मसे लेहनिंगबगी वखलमा मंगोंदा लैबा लेहनिंग से करिगिनो मयामना ततन नैनरा लाखरे कोइ जियोपॉलिटिक्स नत्रगा कोइ सेसे लैरिबा तोंगान तोंगानबा सॉवरेंटी की नत्रगा तोंगान तोंगानबा डिमांड तोरिबा कांगबु सिंगसे मसीगी मरक सेसेदा अखोइ इंडिया की ओइबा सिक्योरिटी की कंसर्न दा मसी लोइसननबगी अदुंबा मियेंग अमा थमकांदा अखोइ से लैरिबा कांगलु फुर मयाम से मसीसी अदुम येतनबा हनबा खनबा सिगी अखोइ टर्मोइल सिचुएशन से अदुम लेहनबगी अदुंबा कैनोमख अरोनबा थवगमख ओइब्रा आई ओइरे मक्ति अदुमाइना मक्ति आई थमजरोइके अदुगा ओइब्रा हाइबसिगी अचोबो वाहंगमा अखोइ मियामदा लैरिबनेबा अन सिगा मरि लेनना गन सेलुट की वाफमसे मसिसु अखोइ गवर्नमेंट ऑफ इंडिया ना मसि तौहल्लोइगे ना हाइबा तारगदि मागी इंटेलिजेंस लैरिबनी मागी तोंगान तोंगानबा मागी सिक्योरिटी एजेंसीज म्याम अम लैरिबनी सिक्योरिटी एजेंसीज म्याम सिगिसु इंटेलिजेंस यूनिट लैरिबनेबा अन टाइमली मखोइगे लैरिबा कनोसिंगदुदा अखोइ अदुम थबकसिंग थोंगसिंगदु तौबा यारोय हाइबा अदुम खोंथांग नत्रगा इन्फॉर्मेशन सोइदना तौगनेना खलेबा अदु तौखरा मतुंगदा नोमै लौखदि हाइबसे जस्ट आई वाट सोइनको इंडिया की सिक्योरिटी कंसर्न दा नोई पुथोगा गन सलूट तौग्रे हाबसी सिमक्ति फ्री हैंड थाबे मानगदबा पोत लेबदगी जस्ट आई वाट सोइना सी वाफम जी लाइरा हाइबा सी वखलो नमखक अखोइदा फिल तौबा लै चपचाना बु लो एनफोर्स तौगे हाबगी खोंथांग सेंटर ना पाइखत पिरगति हाउसिक सुदुंगाई लैरिबा इशू से मसी विथिन शॉर्ट टाइम दा अखोइ पीस एंड नॉर्मलसी सोइदना स्टेट्स लाकनी हैना दमाइना थाजबा थामे ओके ओजा मुखुगी हुयनलन पाउदा मसिसु यामना ngakningai oiba amakhakni mangal football academy gi mapuna nupa macha sanaroi taraga mathoida chathaidaba li chatlam le haidana thamli academy gi mapu amasung coach nongthongbam mangalsna
police na phare mahak na sizinaramba mobile phone laptop amasung pen drive sing recover tawre police na victim nupa macha sing amasung guardian sing statement loba haukre hari oza si maksu even hojik se kari haidoino mioi bagi akoi se hojik ayamba every channel da every media house there was a kind of discuss only Maitei cookie land sikatang discuss but because of this Maitei and cookie conflict society da laiba tongan ba individual da masigi impacts in a kari tadana society da karam social issues totally habadi was a mayam na cow get out mamami mawi aduga I social issues ka mari lena ba topic ama pukhat ke boza no one will watch kana gumam tare yeng oi ba hojik mayam na yeng doi se only Maitei cookie gi conflict aduga tawre sauna ba government of India na du hai ba matam da di yeng ni ba adu bu ngasi siumba football sanagani haidana match amagi manakta oza guru oi se ima ipa da gi hena thajaraga magi manakta challiba hai ba coach na nupi da su amshu natri same gender oiba nupa macha tara humdoida karan tawi hari base oza si tara ma thoidu da mai manak to da nupi ngakta le ramagadi oza kari thokpa nupa oibagi na kalama rom da mu phari bane ba adu bu noaite nupa haiben leite nupi haiben leite nupa ma da molest to biba nupi ma da molest to biba ise masi crime gi kano da di chamma ne ba adu ma pu tangai phadana asigum basi jo khoi tangai phadana khoi masi mioi bana sigum bagi mental kano ma same gender ma da bo akhuba mi yeng ngakpa mangon da gi khudong jaba loge khalaiba haiba akhoi gi coach ma khakta su oiramoi haidok taba haidoraga mina aibu kaino moina khangini haba leramoi da su oza leite masigi matangda oza haidi makhoi gumbasi aingi matungina di chairak pirani phurani chairani ba ado sida neba leirisi once fattaba wakhal khangiba makok ta chugiba ise phagibe isaino ta sungangningi haidana oza he ngangi abaduna nakalamarom da haraga same gender amada mahakna molest tauba arai akai tauba habese nakalor ma tangai phadna ma layeng basu changi mam sickne he is sick nadraga bu suma se kanana tauba ngam doino oza jalan tauba ngam gadraba si nupa khunai de yam sathi na sokpa kaino makhak neba oza sigi batang da kari thambiningi habadi yam tangai phade koi social issues da khana basu ado hoji kanam kanadre kaigino da mi public viewers leiroi khandana oza ngtang thambi Ausiki kari haba tare ko ye molest sathakre aranba thok chathakre haba potse madusu football gi academy gi mapuna ado magi academy du yorokpa adumba kenu simbuta mahiroi sing haba tare sathakre haba se masi ya amna laibak thiba akoi khunai sida thokpa thodok sing manungda amani masina tungda ingkhalaiba nahakya football academy sing the thabada natraga football academy da tanatana tongan ba ate thok sing da masa masu sing thadok pada yamna kiningai oiba yamna insecure oiba mama mapa sing na ninghanna ba phawgada ba maduna maram oreka hiram jida akoi angang sing sina participate tawgi chang hantarakada ba aduga effect kada ba adu thaba mani masi chumnagi hoi lenga ki maikhaidigi magi chapchaba paikhatpham thokpa logi tawham thokpa mathausin dobudi yamna strict koina tawhaningi adu hujik phasu phare haba formal lai si am puning thawaningai ni pharak pasi adu phabata natana chapchana makhata ba prosecution do lapses leitana exemplary oina makhoi sing do dandi phangkre haba se miyam da khangani masima adu ani subada akhoi si akhoi gi khunai amada akhoi leiriba akhoi gi mioi ba singse masi akhoi mioi ba amoi bagi magi laifam thokpa akhoi moral discipline haba tare moral values se masi kadai deino akhoi se kaithare ise sum kaithare ise masi yamna deep point akhoi tang changchal laga akhoi khanna nei na bagi mathau amadi taeba masi sida akhoi gi social thinkers kangbu academicians kangbu aduga akhoi gi journalists ki field la biri besele nausing mayam masi matang se prom initiative masi lobi basi chumi haina akhoi na
ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯁꯨ ꯁꯨꯃꯥꯏꯅ ꯐꯤꯜ ꯇꯧꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯁꯤꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯅꯤ ꯃꯁꯤꯅ ꯌꯥꯗꯕ ꯊꯕꯛꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯔꯣꯏꯗꯕꯅꯤ ꯃꯁꯤꯅ ꯇꯧꯕ ꯑꯃꯁꯨꯒꯨꯝꯕ ꯊꯕꯛꯁꯤꯡꯁꯤꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯁꯤꯒꯤ ꯃꯣꯔꯦꯜ ꯏꯖꯨꯀꯦꯁꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗꯒꯤ ꯋꯥꯠꯄꯅꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟꯕ ꯁꯤꯒꯨꯝꯕ ꯁꯥꯕꯨꯛ ꯅꯥꯕꯨꯛꯀꯤ ꯋꯥꯈꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯁꯦꯠꯁꯤꯗ ꯁꯨꯝ ꯂꯥꯛꯏꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯑꯂꯥꯔꯃꯤꯡ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯈꯟꯅꯍꯧꯗ ꯌꯥꯗꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯌꯦꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯤꯃ ꯑꯩꯈꯣꯏ ꯌꯥꯝ ꯅꯥꯈꯩ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯐ꯭ꯔꯦꯟ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯃꯣꯔꯦꯜ ꯏꯖꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯏꯖꯨꯀꯦꯁꯟꯗ ꯃꯣꯔꯦꯜ ꯏꯖꯨꯀꯦꯁꯟꯒꯤ ꯄꯥꯔꯠꯁꯤ ꯃꯄꯨꯡ ꯐꯥꯅ ꯋꯥꯠꯄꯒꯤ ꯑꯉꯥꯡꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣꯁꯤꯡꯗ ꯋꯥꯠꯄꯒꯤ ꯄꯣꯠꯇꯨꯔꯥ ꯑꯗꯩ ꯑꯅꯤꯁꯨꯕꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯃꯌꯥꯝꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯜ ꯏꯖꯨꯀꯦꯁꯟꯒꯤ ꯄꯥꯔꯠꯁꯦ ꯈꯔ ꯋꯥꯠꯅꯔꯛꯄꯒꯤ ꯃꯍꯩꯔꯥ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯈꯟꯅꯔꯒ ꯑꯩꯈꯣই ꯃꯁꯤ ꯌꯥꯝ ꯊꯨꯅ ꯁꯤꯒꯨꯝꯕ ꯍꯤꯔꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯣꯔꯦꯜ ꯏꯖꯨꯀꯦꯁꯟꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯐꯖꯅ ꯆꯪꯁꯟꯅꯅꯕ ꯁꯤꯒꯤ ꯊꯕꯛꯁꯤꯃꯗꯤ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯇꯉꯥꯏ ꯐꯗꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯂꯩꯍꯟꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ Okay, thank you. Oza siga moral education ga maram mari leiringai sida miyam da khanghan da yada ba habdi akhui si haidi miyam gi marak ta lere su mi man da bagi thawdong ma khak lak pase hauji football match na magi mahairoi mana tambiri ba chhatra taraga mathoi da nataba li chat pa sigi magi oi sima laigre sisu moral ma makhoi bu counseling tawbi ba afaba lambi da pukhat padu mane siga mari leinana furit khawdagi sel satli haibagi wahauda nupi amana nupa amana nupi ama katina thinbada sokpada laikana khre haidana lairi oza sisuni chamane hojiki duga sisu hariba nupi si khoigi pauna bazar gi masjid road haijanbagi adai tuina tai haba warolam chu sida yauri ado mahaksi ningthaujam bebe chahi nifu aduga khongjom dagi ne hairi aduga mahakpu katina thilibaduna devis chahi kunga mapan khakta ngairi bak sagolban salam lekai dagi ne hairi adubu masida lakchani bo wafamdi puri khaw dagi paisa satpa haiba thabak sisu afaba makti nate adubu miyoi ba kana gumba ma ichagi awatpana leiraba pukna hangaba puk hangba mina afaba thabak tawdi habisi oja sine puk hangba mina afaba thabak tawde ma si adai da su tai habanina kari magi hingnabagi source leiramdadana natana taba chatlamba su yai maduna upai leiraktadana haiba misak sidagi haidi horen yumda awara pa lehobadugi khalakan chapamba su yai aduma pumana chappiba do madudi achumbadi nateba ningthijana ai mateng pangbiyu hairamagidi nakalamronda yam phagadaba adumapu frida kanagumba miyoy amana mari leinadaba xyz amada frida lupa tarabu piningde ja ngasi khunai se aduna maram mairaga masu upai leitana purikhaw se chappadi oiramba yaiba adumapu purikhaw paisa chappe haidana mi mabu kati na hanjan thin ba habisi jo ja masi su kiningai gi machang amaka oirapa aduna एकोइसी चाही अनि की कॉन्फ्लिक्ट सिना मरम ओरका सोशल इशू सिदगी पुरा ना थाइग्रे मैतै कुकी गवर्नमेंट ऑफ इंडिया अदु अदाना तौदना लेंगैदा सोशल इशू से फुरि खावदै का चपोबदा मीगी मंगक समदा कातिन हंजन थीबा थिनबा कोचना मागी छात्र तरामाथोय कैनो तौरकपा काहबजी ओजा सोशल इशू से नाकलमरोमदा येंगिङैदा नाकलम पुरा होबिनेबा काबु कैरोइबा नमिंग ननिंग नमांग होत्रong हो नतु लेमा कांको गाइदो मदु तारकदा हागी फिबो कुकी कैनोगी तौरिङै कन्फ्लिक्ट कनाम कैम येंद्रेबा येंदबदुगी अचौबा ममी ngaktane ba ojang asi laise sahi ani da si yauna laksaladi kan loidoino su khangde adu tardi ekhoi ju social issues khara khanabam thoktabra sinida adu viewers singju हाइजनिंग से अखोइना सोशल सोसाइटी से लेरिने सोशल इश्यूज खनबा मतमदा कनाम येंबिदेबा येंबिद्रमनिना अखोइ जु तल्लमनिना येंबिगदब टॉपिक खनदना तौरेबा ओजा सिसु मीडिया हाउस अखोइदा फंगबा चैथेंनिको आई ngasi प्लेटफॉर्म सिगी खुदोंग चाबा लौरगा मियामदा हाइजरिसिने ओजागी माइकैदगी सुजा वारोल खरा खजतंग थंबियोजा अखोइगे मियाम सिदा लेरिबा अखोइगे अंडरस्टैंडिंग मियाम सिदा लेरिबा अखोइगी
knowledge miyam sida leriba miyam gi peasant siga mari leina bani ko khoi gi loina lakadori se na hauji ki matam jire sida khoi gi tanglu furup ki mingda khoi polarized tawnar iba sumba issue sing siga mari leina na wa khanaragati adu sentiment leinari ba issue sing siga mari leina ba ofam sing da wa khanaragati viewer yam ni yengakpa ari sigumba society gi tongan ba akhoi gi yamna di maru oiba ado khansu khanafam jo thokpa sumbo afam singchida kaigomba akoi media tobiri be chenlau sing su topic thamdana sumba singchida khana nei nanaba adumba khongthang toragana viewer singchina adumba duri interest kya leitamina heyeng bidaba ado viewer na interest leiba amsung leitaba haiba pot ama lakpasina khana chaina bagi pau si kaktang interest leiba social issues me am interest leitaba environment ama akoi miam da leiri se masi akoi miam su makeup thokpa ta moire akoi miam su akoi tongan ba social issues singche masi amne important oiba ngaktani haibase koi miam so feel to haningi aduga macha ma su sing da su akoi khana jaina bagi pau ngakte yengbai mohota social issues singche yenghanaba dugi knowledge lehanaba makoi na su sum ban pai se toni marak sida koi kati na thin bagi wafam che masi hari priya ta seng badi akoi masi sida ina thamjaning badi koi paisa chapa mi du su lale paisa chape haidana mi amada katina thillaga mi ru life attempt to have se akoi si sabuk nabuk kombagi mindset ma lak tri brosibo hoi paisa chapagi pot ama lai se sisu akoi laina amane ba ko sisu social gi oiba problem amane ba sisu mathau tai ko ran mani mangon da provoke to ramani sentiment show mani nuai double sentiment solak ko khuding maksi hekta life attempt to godra ba azre karmai lemin na gadori ba lekai da sen chapa khatana te lekai da kainom to angang khana ba gi shu ai thang ni yalu tori ye ba noi bu tho kap na tori ye ba khongman khitang henjalam bagi nataga lambi da khar kainom to ram bagi shu hekta noi bu tho kap pa thang hekta yan ba hekta life attempt to wi thok si lak tori ye ba ana sigum bagi mindset se masi yam thina chumde police na yamna stern noiba no action thawak oina pakhala ni aduga loina na akoi miyam na su masi yamna sensitive oina yam serious oina akoi lohom thoi aduga hauji ki nupa ji lekai gi club five tare lekai gi magi leiriba akoi mara pai bi sing na su magi mung manung gi mioi sing tuda yamna fajana advice piba batung da sum bathawak tawdana wi thawak sing se pakhala ni ada marak sida siga mari leina na thamjaning ba ripriya wafam am khangna akoi bazar manung sida issue khara lei domestic worker singi issue lei akoi gi mi kya ama ichalisa kya ama akoi gi nan manipuri apandai lakpa kaidoba singchina thabak subagi mingda akoi lan ne abuse to bira bra haibagi akoi am puning nuai ta bazar manung sida domestic worker me ama khaki issue lei masigi mi singche akoi struggle for starvation gi dang da thoknarak pa kaktani makhoi singdugi leiba pen da bam su nuai ta pen madugi wari se kana hamatana tabi na ba makhoi mit ki pirangi adum ba keno do value se kana tana khangbi na ba leita badawna makhoi na pen dana leiram goda bodo ai thamoi da feel tawi ani su bada akoi street vendors makhoi singchena thengnari ba ya sangakpa matam yorok pada hari brako akoi gi manju na ba fi ma selaga mabai da akoi gi nungsa gi maisana kahla ba mai thong du loina na pukham macha ma da akoi gi komla khara hapaga apple khara hapaga akoi gi keno khara nga khara hapaga lam lapi ai gari phangawra roi na khoi wa ai gi pochita paibi khoina mi gi phiji phina ya liba akoi gi isali se singche masi akoi gi praja gi part man natabra ado makhoi gi awa ba se masi kohan na bu na da government of manipur sibu upai ga karim ta le roi tab chala karim ta tobung na roi tab chala masi akoi gi capacity gi within the ambit of our capacity akoi oi tabra arigi nakalam da non governmental organization ni haidana mapan gi tongan ba agency me amada gi paisa khawjau phangraba akoi gi NGO me amama leiri asuguma hiram chingchida work to bin na kanam ta leitrabra masi ko han na ba gi hiram chingchida koi me amche mai on chala ningi duga atopa amana akoi gi sex workers sing sex workers sing je hari priya mi ni ne moiso mani hoja human being ni ne moise
ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯕꯤಯಿಂ ꯑꯣꯏꯅ ꯃꯈꯣꯏꯕꯨꯁꯨ ꯎꯐꯝ ꯊꯣꯛꯏꯅꯤ ꯑꯗꯣ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯏꯔꯥꯗꯤꯀꯦꯠ ꯇꯧꯅꯅꯕ ꯑꯗꯣ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯏꯚꯂꯤꯍꯨꯗꯁꯦ ꯃꯁꯤ ꯆꯦꯟꯖ ꯇꯧꯅꯅꯕ ꯔꯤꯐꯣꯔꯃꯦꯁꯟ ꯇꯧꯅꯅꯕ ꯑꯗꯨꯒ ꯌꯥꯝꯅ ꯑꯐꯕ ꯑꯆꯨꯝꯕ ꯂꯥꯏꯚꯂꯤꯍꯨꯗ ꯑꯃꯗ ꯑꯗꯣ ꯃꯈꯣꯏꯗ ꯍ꯭ꯌꯨꯃꯦꯟ ꯗꯤꯒꯅꯤꯇꯤꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯂꯥꯏꯚꯂꯤꯍꯨꯗ ꯑꯃ ꯄꯤꯅꯅꯕ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯐꯀꯤ ꯚꯦꯂꯨꯁꯦ ꯃꯁꯤ ꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯕꯛ ꯇꯧꯕꯁꯦ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯃꯁꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯅ ꯈꯜꯍꯟꯅꯤꯡꯉꯤ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯌꯦꯡꯍꯟꯅꯤꯡꯉꯤ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯍꯟꯅꯤꯡꯉꯤ ꯅꯟ ꯒꯕꯔꯟꯃꯦꯟꯇꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯍꯤꯔꯝꯁꯤꯡꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯍꯟꯅꯤꯡꯉꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ CSO ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯡꯁꯦ ꯃꯁꯤ ꯏꯒꯅꯣꯔ ꯇꯧꯕ ꯌꯥꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯦꯛꯁꯟꯁꯦ ꯏꯒꯅꯣꯔ ꯇꯧꯕ ꯌꯥꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯍꯤꯔꯝ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯟꯊꯔꯒ ꯁꯤꯒꯤ ꯍꯤꯔꯝꯁꯤꯡꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯍꯟꯅꯤꯡꯉꯤ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯃꯥꯅꯤ ꯑꯣꯖꯥ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯏꯁꯨꯁ ꯃꯌꯥꯝ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯅꯗꯤ ꯅꯥꯊꯩꯕꯤꯔꯕ ꯉꯁꯥꯏꯒꯤ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡꯒꯤ ꯅꯣꯡꯃ ꯏꯚꯟ ꯑꯩ ꯏꯁꯥꯃꯛꯅ ꯊꯦꯡꯅꯩ ꯈꯠꯅꯗꯅ ꯂꯩꯔꯝꯃꯤ ꯈꯠꯅ ꯂꯩꯔꯝꯕꯁꯦ ꯀꯔꯤꯅꯣꯅ ꯆꯪꯁꯤꯜꯂꯒ ꯍꯪꯉꯨꯕꯗ ꯄꯩꯁꯥꯒꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏ ꯂꯥꯛꯑꯝꯃꯤꯕ ꯀꯁꯇꯃꯔꯗꯨꯅ ꯄꯤꯔꯝꯕ ꯄꯩꯁꯥꯗꯨ ꯌꯦꯟꯅꯕꯒꯤ ꯈꯠꯅꯔꯝꯃꯤꯀꯣ ꯍꯥꯏꯕꯗ ꯃꯣꯏꯅ ꯄꯤꯔꯝꯃꯤꯕ ꯄꯩꯁꯥꯗꯨ ꯇꯥꯕꯗ ꯊꯃꯣꯏꯁꯦ ꯉꯛꯑꯦꯕ ꯑꯁ ꯅꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯉꯕꯣꯏꯌꯦ ꯍꯥꯏꯗꯅ ꯑꯩ ꯏꯁꯥ ꯅꯨꯄꯤꯅꯤ ꯑꯩ ꯍꯔꯠ ꯇꯧꯋꯦꯕ ꯚꯦꯂꯨꯗꯣ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯅꯤ ꯈꯟꯅꯩ ꯀꯁꯇꯃꯔꯗꯨꯅ ꯄꯩꯁꯥꯗꯨ ꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯤ ꯄꯤꯅꯤ ꯍꯥꯏꯔꯒ ꯁꯤ ꯈꯛ ꯄꯤꯔꯝꯕꯒꯤꯅꯤ ꯍꯥꯏ ꯑꯗꯨꯁꯨ ꯄꯥꯎꯅꯥ ꯕꯖꯥꯔꯗꯅꯤꯀꯣ ꯈꯟꯅꯕꯗꯨꯗ ꯃꯣꯏꯅꯤ ꯈꯟꯅꯕꯗꯨ ꯆꯪꯁꯤꯜꯂꯒ ꯍꯪꯉꯨꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯄꯤꯅꯤ ꯍꯥꯏꯔꯒ ꯁꯤ ꯈꯛ ꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯅꯤꯃꯛ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯣ ꯑꯩ ꯀꯅꯥꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯊꯤ ꯈꯪꯉꯔꯣꯏꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯈꯜꯂꯀꯥꯟꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯇꯤꯚꯤꯗ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯍꯥꯏꯗꯅ ꯗꯥꯎꯟ ꯇ꯭ꯔꯣꯗꯟ ꯑꯣꯏꯔꯕ ꯅꯨꯄꯤꯁꯤꯡ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯚꯦꯂ꯭ꯌꯨ ꯃꯈꯣꯏꯒꯤ ꯚꯦꯂ꯭ꯌꯨꯁꯤ ꯑꯩꯈꯣꯏꯅ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯆꯥꯕꯁꯦ ꯑꯩꯈꯣꯏꯅ ꯆꯥꯏ ꯆꯥꯛꯁꯦ ꯃꯣꯏ ꯆꯥꯔꯤꯕꯅꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯩꯕꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀ꯭ꯔꯥꯏꯝ ꯔꯦꯠꯄꯨ ꯈꯔꯕꯨ ꯍꯟꯊꯔꯤꯕꯅꯤ ꯑꯣꯖꯥ ꯀꯣ ꯑꯗꯨꯅ ꯃꯁꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕꯤꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯁꯤꯖꯤꯟꯅꯕꯤꯔꯒ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯄꯤꯔꯝꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯃꯛꯇ ꯈꯟꯅꯔꯒ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯃꯛꯇ ꯋꯥꯔꯤꯁꯦ ꯂꯤꯔꯛꯈ꯭ꯔꯕꯅꯦꯕ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯃꯣꯏꯁꯤꯗ ꯐꯥꯎꯈꯤꯕ ꯑꯩ ꯅꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯐꯥꯎꯈꯤ ꯑꯣꯖꯥꯅꯁꯨ ꯉꯁꯤ ꯄꯨꯊꯣꯛꯄꯤꯔꯛꯑꯦ ꯑꯗꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯇꯤꯚꯤꯗ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯅꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯍꯥꯏꯗꯅ ꯗꯥꯎꯟ ꯇ꯭ꯔꯣꯗꯟ ꯑꯣꯏꯔꯕ ꯍꯦꯟꯖꯥꯡ ꯌꯣꯟꯕꯤꯗꯒꯤ ꯁꯦꯛꯁ ꯋꯥꯔꯀꯔꯗꯒꯤ ꯀꯔꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯦꯝ ꯁꯥꯕꯁꯦ ꯂꯣꯏꯖꯔꯕꯅꯤ ꯑꯣꯖꯥ ꯍꯣꯏꯅꯁꯨ ꯃꯁꯤꯒꯤꯗꯃꯛꯇ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯣꯖꯥ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯖꯕ ꯑꯣꯏꯅ ꯃꯁꯤꯗ ꯑꯃ ꯌꯥꯎꯔꯤ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯇꯦꯝꯄꯜ ꯁꯦꯝꯒꯠ ꯁꯥꯒꯠꯂꯝꯕꯗ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣल ꯇꯧꯔꯝꯗꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯗꯅ ꯍꯥꯟꯅꯒꯤ BJYMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯝꯕ ꯕꯥꯔꯤꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯣꯖꯥ ꯁꯤꯃꯁꯨ सिगुम्बा मयाम तौरिङाइदने सि हजिकी सोशल इश्यूज मयाम नाथाइरिसि बारिसका चीफ मिनिस्टर फॉर्मर चीफ मिनिस्टर का कदाई भोग लोइनै कदाई भोग पपा पपा हाइदना करम मोंगदे लोइनै आइजे मयामने लोइन खंगबा पोने खंगदना लेरबा पोचिदा ngasi amu hanagi former chief minister birengi against warol ama pukhalakpa habase सिगुम्बा मयाम सिदा कोइना कोक थाददना लेरदि ngसाइगी सोमदा मखोइदि मबुक थानिङाइगी लेरिबा सि मयाम सिदा खन तौदना लेरगदि होय ईश्वरगी मफमदा क्वालिटी यावदबा कनो सिजिनबबुदि मसि फते एनी ईश्वरगी मफमदा नते एनी मफमदा अदुमकु सिगुम्बा पुखलकपसिसुने ओजा मसि याम nga'e पारिबा खोइसु nga'e खनगदोरि मखोइगी मतंगदा खनगदोरिबा खोइसु nga'e खबरदा हापिरइबा मखोइसु nga'e हाबदि हापतबदी यादे खंगहलिने बारिसना हारिबा सीएमगी मथक्ता सी लेरे गाइजे खंगहलिने ओजा काई थंबिनिंगे हजकी गोविंदजी अखोई टेम्पल दा थवक तौबदा अखोई क्वालिटी कंट्रोल तौरमद्रे हाबसे मसिति यमना नुआइते को अतै अतै मणिपुर दा क्वालिटी कंट्रोल तौदबगी थवक अतै अतैसु लई अदुबो गोविंदजी टेम्पल दा क्वालिटी कंट्रोल तौदे हाबे वाफमदुना अचुम्बो ओइतारगदि मदुमक्सु यामना नुआइते तमसुंग अखोई बारिस अमसुंग हानिगे फॉर्मर चीफ मिनिस्टर अनिगी मरक्ता सुमाइना
allegation counter allegation sigi pochdi masidi akoi magi personal vendetta haitare personal vendetta ga mari leina ba poni ana masai sa thoina miyamna nakna su thoya aduga yam serious hoina su lawro yana thamjake zasida amasu yauri khogi darbar resolution ngaktabana chingda wathok oirakpani haba warolam su yauri masida manipur gi ching yamaru oiba amasu khogi masida yauri darbar resolution ngaktabana chingda wathok oirakpani haidana oza chingda even khoi hauzik maitai kuki jisu lamgini khanaba lan thokpa ise lamgi ngaktani oza ngasi bo prithvi da tauri base adubu handak khogi lairi basigi conflict sigi chairak asida handak konsa khulda adagi nahan nagana ni ju hai aduna nagagi yumne ju hai kuki gi yum kayano taraga ni pala ja pulap mai tharamba do kunga ni pala sumain tawdana village ki ching sida haidi samam charak chahingna ba malaidana samban kitang khajaluge ta bai issue ama laaga mu si khoi gi ni khotane ni haiba masigi achauba issue hairiba khoi gi maitei kuki gi conflict si jairak sida oja yam handak siam toina thuye masigi matang da su masida hairi se darbar resolution ngak tabana chingda wathok oirakpani haidana khoi gi thabak tagi potha khraba forest department gi official amana sanga express da wari sanabada hairakpani haibagi warolama thamli oja sida habidi masisu phajana ningthina thamda tardi chingda tari be chilnaw singsu duma khanarakpagi chauba handak koi thoi sini yum masing kanana thari no aduna thai adana thai tawna dana sigi matang de oja ge ba mo chikari thambininge ai priya khoi ge manipur sida koi chatnari ba law singse masi yam bhek koi bai tare law budi leiba ado law si implement ta yam bhek koi ba matang su lakpa ground reality ga chana taba ground reality ste address to we aba wertaba law singche masi matam gi matungina masi akhoi kano tawgadabne ba reformation tawgadabne ba chana ba ground reality da chana ba adumba law sing semgadabne ba koi for example koi manipur da lairiba tongan ba kanglu phurup myam haitare masi magi lairiba land gi oiba magi ancestral land gi interest na traga tongan ba interest myam che masi hajana masi gi marakta sabsaba proper law haitare madu just and fear oiba aduma proper law sing adda hajana legislation tawraga thabdaba taragadi leitaba taragadi lam singduga mari leinaba hiram da tholakpa complication mayam ama loisanna ba chapchaba law leitabana maram waraga chapchaba system leitabana maram waraga sum khana ba ji continuation ama sum nisang sina khanaraga dum leina namagi maram ama swaido wele ana khoi gi ningthau palingai matamda leiramba khoi gi law haibatare akhoi gi chingda leriba umang chingchina sumai seasonani yumna sumai tani sumai laini aduga khoi tampaktana sumai tawni masigi marta lainaba sina sumai na laini haibna chingba akhoi ningthau palingai matamda leiramba system do madu amuka british la matungdati British ki oiba tongan ba amuka system amuka laeba aragi amuka British sakra matungda Bharat ta pulla matamda amuka hanagi leriba lane gi matang du da chapchaba legislation nama akhoi government of India amsung government of Manipur gi makha da leigada ba swai tangkak sida neba MLR ek na singba akhoi sanction gi dra singda khoi gi khoi tampaki praja tabaya di kaina aduga singda tampaki praja na lam daibiya di kaina da singi chilnau singchina amuka khale akhoi sing sidi akhoi khaktagi reserve ni tampak chang paya bana de hana khali even government phawada land belongs to state habse ado singi chilnau singna amuka khali land belongs to state ado yate akhoi ide land belongs to akhoi ancestor payadabni land se akhoi ancestor singini noi state ki nati government in India ki lam chunate government of Manipur ki lam chunate haiba si concept om lady ba si am ani si ki concept se yamna achauba akhoi ki keno amani akhoi ki
complicacy habatare understanding gap ama swaida chauna leiriba si ani si sabchana masi wakhai driba makhaiti masi marakta leiriba mukna base masi adu makha chatharakani habatare aduna akhoi hujik akhoi manipur yetnariba muknariba lamgi se nariba mayam se masi phajana masi once for all masi akhoi matam puramaki oina masi yetna base loisan kinana ba tongan ba yetna ba mayam se masi phajana thiduaga masi phajana khangtuaga madugi chapchaba legislation habatare just and fear da jum phamoiraga chapchaba legislation akhoi thamaga madugi legislation gi khuthangda yetna ba singche permanently loisanna ba khongthang ama lenga ki mai kai digi paikhat pam thok taiba aduna ne akhoi adugumba mayam che masai mayon chan bangamba akhoi miyam gi mihut chu darkar lai ne he akhoi na thamjani si okay loishilak pada people chronicles the yauri se oza sida dead or alive search for missing homes families haidana kuigi jahi kunga taret suraba ngam kholin daughters of Heeyaileima 𝐀𝐍𝐀𝐋𝐘𝐈𝐒 tribal went missing megi tang mari dagi mangi bani ado suma khoi khakta na te mangi se oza khoi gi su sorat sonjagi haidana saru da phang bo haidana phangde adubu haiba makhoi su makhoi gi koki ne haidana khoina yamna discriminate tauba du dagi wanate mi magi haidi any community amagi manungda asi na thokpa haibase mama mapa du warangani akhoi gi su sida tengtha nahan tang humda tengtha kholna nille habadi asiba hakjang si sire habado khangagadi adum halakhi gadra haibagi expectation amada dum leiba adumagni makhoi gi maikai dagi su koki khudimak loimak phatte haijabadi nate makhoi gi marakta thoiba kan conflict se thoning daba yam thuna loishal haning basu yawramoi haingai ka su leite boja aduna habidi ka su hangjadaba innocent angang macha su ka su mara leijaba nate adubu maksida masa plan tawdana lan tholiba koki militant sing sidi ekhoi na warawi adumakpu machanupi na leigidabada haksang asiba thiba phang haidi siraga su dead body duda orasu phanghan biu ka harba kainoma koki gi mai dagi tha nahangai ai tadi oza masi madang doza kari haini kari thambininge simasu akoi gi yam taeba mangare du mukesti khangdri goji president role manungda masi khoi ge mi se khoi ge mangkhiba ado mangkhiba si hujik phawa halaktaba si masi mi si siramadra haibagi apprehension se chama mak natragasu chama da 90% di masi siramba yabagi chance ta hena nakna adum leiko ado masi sigraga dead body phangdabagi pot oidoine masi sida family da leriba nungai taba community da leriba nungai taba to as a fellow citizen as a human being akoi thamoi tagi su nungai taba akoi adu concern to thamjake aduga lengaki maikai dagi su madu akoi chapchana akoi mangkhriba myoising do find out tona ba madu gi trace out tona ba khongthang chapchana paikhat piu law enforcing agency sing na madu gi khongthang sing do phasana khulai thona paikhat piba pami loina makha tarak pada akoi tongan ba phurup ki miyam ta sumba makhal gi inhuman oiba nungai taba circumstance miyam che masejira akoi gi deep concern nungai taba adumba phongdokpa nungai taba ofam thamna base masi akoi gi leiba mukna ba yanadaba singche masi se resolve tawna na ba mai kaida shanti halakna na ba gi mai kaida khong thangjan ba dum ba step amani haina koina lowe yai aduga loina na akoi gi kalinga lan matungi asok akoi gi lidi sigi lan matungi naji gi lusing masing gumba shumba gi wakhalonda akoi toan ba akoi thui ba kanglup ki furup ki lan se masi thokan daba yaba masi da siri ba misi minam yam se masi sian daba yaba aduma khongthang sing do madu tawhou daba adugi ona taina bada akoina laukhiba akoina lepkhiba akoina thangjing khiba khongthang kharana nasi shumba tangkaksi oirakpani ko haina khalu matamda kuki ki bu oiraga su
take count people wherever so lady ba khoi adumba daita leba myoi singduna kalinga lan matungi asok kumbagi wakhalama adagi akhoi lady sigi lan matungumbagi nazi singdal laikheba lai sangchi wakhal kumba ma shumaina sigi lady sigi massacre haitare du matungda laikhiba aduma mindset kumba ma shumaina feel tawba tangka akhoi su suksoi soi dan lakani lakpusu oisanu aduga akhoi loinamaki thamoida shanti gi irikto mado taim sema ma pusi thabi oisanu haiba sigi ai wafam je phongdok sagi. Okay, thank you very much Maja. Ngasigi Imphal da phongliba tongan ba pauche singi marui ba headline sing neinabada ajana saruk yabiba jagi achin ba matam khara khajiktang kaithok pibagi damakta hanna na koi oja jalanbo new tv gi mai kaidagi thagat pa phongdok chari. Thank you very much. Loisilakpada khoigi ningthau ka ba khudingi nungthil gi pung ani da khoigi haksel ga mari leinana pangthok chaba health and well-being hariba thauram asida ngasi su khoigi Dr. Michael Laitonjam mahak asi MCH plastic and reconstructive surgery consultant plastic and reconstructive surgeon CJ hospital gini ngasi gi topic sina khoi burn khoi maina pokpa maina chakpa masida maina chakraba matungda akhoi kamaina karamba haidi treatment tawgani akoina akoi masi thoktanamba karamba akoi preventive measures lawgani aduga hairiba akoigi hena chakrabasing degree hena chakrabasing da akoi masi reconstruct tawba khotpasi matangda maina pokpasi matangda koi khanani najagani hairiba simaksu koi ming tabiriba akoigi new tv bunungsi biduna akoigi thauram singbu yengbiriba khwai punamukna punchi habasi di tambangam de karamba mikupta kari thokadoi no haiba ngamdabanina koina matamgi oiba akoigi hakselgi thauramsingda ai da sudumak thoklak noi hainingai leitabανina akoigi anaba yekpa khudingi matangda akoigi public ta north east window na sigumlaba hakselgi thauramama koina khodol tamjaba simaksu miyamna masigi kanaba lobiduna miyeng taminasi haiba wafamsi thamjaba loinana masigi onedi miyeng tabiri khwai punamuki mafamdagi kainanaba yathangni jari pinabirasi. Thank you. Step into the realm of Assam Downtown University, where we encourage success, experience the pinnacle of academic excellence, and live your best days. Welcome to Uttarakhand. Ekwen hozi lai mafam si Uzbekistan ki Fargana city dani higher city sida laiba government ki medical college amani Fargana Institute of Public Health haiba college ki magi main campus ni sina taba tongan ba campus mayam amasu leiri haba dare magi hospitals mayam ama lei adu magi sigi main campus se mayam meeting kaminazi basi government college ni more than 1000 student office de like tami adu manipur ki oina batch ani haba dare ahanba batch ani aikoi Fargana Institute of Public Health leire first year student amadi second year student mayam ro basi tongan hostel singa leiraga mahiru kya ama like tami manung sida kai kai features of the opportunity like mama này tare makai de lipa makai buka chalo kan daga thara kulan dai सब pai को पावी वो दी young minds ने jadi try pana है बसी TV ki manung da quite ki fazaba mafam khara khangat pada world ki iconic amadi historical traveler mo ikiba Ibn Battuta ma travels of Ibn Battuta the magnificent city of world hairamba Samarkand have city da ni hosik si yam inge -2 degree Celsius ni also equally se the mafam sina yam na historic oiba yam significant oidesina kai ma kan da Central Asia ki
ख्वाइदगी इहान हाना लिखतखिबा मेडिकल यूनिवर्सिटी अदुकी ममांगतदा कोई लेबजरिबसे मैम इंटरव्यू समकन स्टेट मेडिकल यूनिवर्सिटी फर्स्ट फ्लोर ममांग साखिबा यूनिवर्सिटी मथकनी हारिबी यूनिवर्सिटी सिदा मैम वीडियो फीचर्स सिदा मांगो हारिबो फमसी द समरकन हाइब्स फजबा मागी लेंस फीचर्स लैंडस्केप अदुगा हाइरिबो फमसिगी ओइबा मा याम फजबगी अदु याम फावगी प्रॉब्लम ओइबगी याम रीजन खरा लई अहमदा वर्ल्ड की ख्वाइदगी ममिंग चटपा कल्चरल सिगी मनुदा अमु ओइबा आमिर टाइपुर की कैपिटल से समकन सिदा ओइगी मसिगी मथकता मफम सिदा यामना मैग्निफिसेंट ओइबा आइकनिक मोनुमेंट मयाम मुख 14th century मतम सेमखलपा मोनुमेंट मयाम मुख असिसु लेंगदना स्टेन तौरगा लेगी हारिबो मोनुमेंट सिंसिगी मनुदा रेगिस्तान हाबसि पनबे रेगिस्तान जी की मॉडल लौरगा हाइबि यूनिवर्सिटी सिने लेबसे रेगिस्तान से थियोलॉजी की यूनिवर्सिटी अमा अदगी देन इस्लामिक थियोलॉजी की यूनिवर्सिटी अमा देन फिलोसॉफी की यूनिवर्सिटी अमा अमसु मॉडर्न साइंस की यूनिवर्सिटी अमा अहुमक्से ममाई अहुमसिदा लेबे सुमाइना लेबको अदुगी मवुंग लौरगा मफमसिदा निगतने सिगी यूनिवर्सिटी की कैंपस अदुगा हारिबा मफमसी अदुगी मतिक फजबा हाइतारे मसिदा मखा कया की लई म्याम मसाले अदुगा सिटी इटसेल्फ से अदोमना लाखिगदी अदोमना उबुदोइसे से गार्डन नम मेबा बट हौसिकसिदी विंटर सीजन नि अदुगा माइनस अत चटपा हौसिक डिग्री से अदुना हौसिकती लई म्याम साते खरद साते को अदु हौसिक हाइबो फमजे म्याम एक्सप्लोर तोमिनसी अदुगा हौसिक लेबा अइन एक्सप्लोर यूनिवर्सिटी से सिगी यूनिवर्सिटी फाइनली लेबे यूनिवर्सिटी को बदलना फाइनली पब्लिक यूनिवर्सिटी से मनदा अमसुई को टॉप यूनिवर्सिटी में हाइबो यूनिवर्सिटी दा नॉट जस्ट अदुगी उज्बेकिस्तान की डॉक्टर्स स्टूडेंट को नतना मालेम की टोमाटो कंट्री सिंदगी मफम सिदा मेडिकल तंबलाई पीजी कोर्सेस सिंग अमदी एमबीबीएस कोर्सेस सिंग तंबलाई मांग हजि में फॉरेन स्टूडेंट्स में अमदी पाकिस्तान इंडिया टर्की ईरान तोन कंट्री में अमदी मफम सिदा मेडिकल तंबलाई को अदुदा नतना इंडिया के मनु दगे कोई नॉर्थ तगी भैरोय में आमसु मफम सिदा मेडिकल तमी इवन मनपुर की महिरों में क्या मफम से मेडिकल तमी मफम से नुआइबा याम फजब मफम अदुगा याम हिस्टोरिक ओइबा अदु मफम अमु ओइ मफम सिदा लाइक तंबगी तोंगा तोंगा नुआइबा मफम मैम लेगनी माय एक्सप्लोर टोमिनजी मसीदा नथबा यूनिवर्सिटी सिगी मनुगा फम फैसिलिटीज मैम मागी हॉस्टल की फीचर्स अदगी सिदरै अपॉर्चुनिटीज मैम दो मैम चेक मैम इंटरनेस Samarkand Institute. Sí, muy handwritten. Sing ilam basi, sing like. Lari tiram. मागी मनुगी इंफ्रास्ट्रक्चर सु याम फै अद मगी सिलेबस से मेडिकल काउंसिल ऑफ इंडिया का सु याम सुशन न बहाई तारे को कम्युनिटी मेडिसिन जगह रखो वर्क तोरगा That program. Where from? Basically from India. India was part of it. So, do you know Manipur? Yes.